ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯁꯛ ꯐꯖꯕꯤ ꯃꯃꯧ ꯄꯥꯝꯕꯤ ꯔꯥꯙꯤꯀꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯔꯥꯙꯤꯀꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯥꯙꯤꯀꯥ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯣꯡꯖꯔꯝꯃꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯁꯛ ꯊꯤꯕ ꯃꯤꯒ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯦ꯫ ꯔꯥꯙꯤꯀꯥꯒꯤ ꯃꯃꯥ ꯑꯔꯨꯕꯤꯅ, "ꯏꯃꯥꯒꯤ ꯔꯥꯙꯤꯀꯥ, ꯅꯪꯕꯨ ꯉꯁꯤ ꯏꯃꯥꯒ ꯉꯥ ꯐꯥꯕ ꯆꯠꯁꯤ ꯍꯥꯏꯕꯗꯥꯏꯅꯦ, ꯂꯣꯏꯁꯤꯜꯂꯨ." "ꯑꯁ ꯇꯜꯂꯤꯗ ꯏꯃꯥ, ꯏꯃꯥꯈꯣꯏꯒ ꯉꯥ ꯐꯥꯃꯤꯟꯅꯕꯗꯣ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯃꯁꯛ ꯊꯤꯕ ꯉꯥꯛꯇ, ꯌꯥꯝ ꯍꯩꯅꯗꯦ." "ꯏꯆꯥ ꯅꯨꯄꯤꯁꯤꯗꯤ ꯉꯥꯎꯔꯦꯗꯅ, ꯅꯠꯇꯦ ꯃꯣꯏꯗꯣ ꯃꯁꯛ ꯊꯤꯔꯒ ꯅꯉꯣꯟꯗ ꯀꯔꯤ ꯀꯥꯏꯒꯦ? ꯅꯪꯒꯤ ꯅꯁꯛ ꯐꯖꯕꯗꯣ ꯃꯈꯣꯏꯅ ꯂꯧꯒꯦꯒ ꯍꯥꯏꯔꯕ꯭ꯔോ?" "ꯍꯥꯏꯔꯛꯇꯦ, ꯃꯁꯛ ꯊꯤꯕ ꯃꯤꯒ ꯄꯨꯟꯕꯁꯦ ꯑꯩꯁꯦ ꯁꯛ ꯊꯤꯖꯜꯂꯛꯀꯗꯕ ꯃꯥꯜꯂꯦ." "ꯇꯥꯅꯤꯡꯗꯦꯀꯣ, ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ, ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯊꯦꯡꯉꯦ, ꯃꯤꯅꯅꯦ ꯂꯣꯏꯅ ꯐꯥꯅꯔꯝꯃꯅꯤ." "ꯑꯁ ꯏꯃꯥꯁꯤꯗꯤꯕ ꯃꯤꯅ ꯇꯜꯂꯦ ꯍꯥꯏꯔꯒ." ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯙꯤꯀꯥ ꯑꯗꯨ ꯇꯟꯅ ꯇꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯔꯨꯕꯤꯅ, "ꯚꯦꯃꯥ, ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯆꯠꯁꯤ ꯊꯣꯔꯛꯎꯅꯦꯍꯦ." "ꯍꯣꯏ ꯏꯃꯥ, ꯊꯣꯔꯛꯑꯦ." ꯔꯥꯙꯤꯀꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ "ꯑꯁ ꯇꯟꯗꯤ ꯇꯜꯂꯤꯍꯦ ꯏꯃꯥ, ꯏꯃꯥꯁꯤꯗꯤ ꯃꯤꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯔꯃꯛꯇꯗ." "ꯌꯥꯔꯦ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ, ꯊꯦꯡꯉꯕꯅꯤꯀꯣ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯥꯠ ꯌꯧꯕ ꯃꯇꯝꯗꯗꯤ ꯄꯥꯠ ꯑꯗꯨ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯊꯜꯂꯝꯃꯤ꯫ ꯃꯃꯥ ꯑꯔꯨꯕꯤꯅ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯗꯅ, ꯍꯧꯖꯤꯛꯇꯤ ꯏꯟ ꯆꯤꯡꯕ ꯃꯐꯝ ꯐꯥꯎꯕ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ." "ꯂꯩꯇ꯭ꯔꯗꯤ ꯌꯨꯝꯗ ꯍꯟꯕ ꯇꯥꯔꯦꯗꯅ." ꯃꯃꯥ ꯃꯆꯥ ꯂꯦꯞꯇꯨꯅ ꯉꯥꯡꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯕ ꯄꯥꯈꯪ ꯈꯔꯁꯨ ꯔꯥꯙꯤꯀꯥꯒꯤ ꯃꯁꯛ ꯐꯖꯕꯅꯤꯅ ꯃꯈꯣꯏꯅ ꯏꯟ ꯆꯤꯡꯂꯤꯕ ꯃꯐꯝ ꯑꯗꯨ ꯃꯈꯣꯏꯗ ꯄꯤꯔꯝꯃꯤ꯫ ꯑꯔꯨꯕꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯗꯤ ꯀꯗꯥꯏꯗ ꯆꯤꯡꯉꯨꯒꯦ ꯍꯥꯏꯅꯣ?" "ꯌꯥꯔꯅꯤꯗ ꯏꯅꯦ, ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯆꯤꯡꯉꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯔꯥꯙꯤꯀꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯙꯤꯀꯥꯅ, "ꯀꯔꯤ ꯅꯨꯄꯥꯁꯤꯡꯅꯣꯅꯦ, ꯃꯁꯛ ꯏꯊꯤ ꯊꯤꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯕꯒꯁꯨ ꯁꯥꯔꯤ. ꯍꯩ, ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯌꯦꯡꯗ꯭ꯔꯕꯗꯤ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗ ꯌꯦꯡꯒꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤꯅꯦ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯅ ꯌꯦꯡꯕꯁꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤ." "ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ, ꯃꯤꯅ ꯇꯥꯔꯒ ꯑꯩ ꯏꯀꯥꯏ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯏꯟ ꯆꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯔꯥꯙꯤꯀꯥꯒꯤ ꯃꯄꯥ ꯇꯣꯟꯗꯣꯟꯅ ꯃꯆꯥꯅꯨꯄꯤ ꯔꯥꯙꯤꯀꯥꯗ, "ꯚꯦꯃꯥ, ꯅꯪꯕꯨ ꯅꯁꯛꯁꯨ ꯐꯖꯩ, ꯑꯗꯨꯒ ꯅꯣꯡꯃꯇ ꯅꯨꯄꯥ ꯎꯅꯕꯁꯨ ꯆꯠꯇꯦ." ꯃꯃꯥ ꯑꯔꯨꯕꯤꯅ ꯑꯣꯏꯅ ꯈꯨꯝꯖꯤꯜꯂꯛꯇꯨꯅ, "ꯍꯣ, ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕꯗꯣ ꯃꯁꯛ ꯐꯖꯕ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯟꯒꯗꯕ ꯅꯨꯄꯥꯗꯣ ꯄꯣꯛꯂꯛꯇ꯭ꯔꯤ." "ꯏꯃꯥꯁꯤꯗꯤꯕ ꯌꯥꯝ ꯌꯥꯎꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ. ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯑꯦ, ꯅꯨꯄꯥꯗꯣ ꯃꯁꯛ ꯊꯤ, ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯔꯒ ꯂꯩ. ꯀꯣꯟꯅ ꯊꯪꯗꯗꯤ ꯅꯨꯄꯥ ꯑꯊꯤꯕ ꯐꯪꯒꯗꯧꯔꯕꯅꯤ. ꯐꯖꯕ ꯊꯤꯃꯜꯂꯕꯁꯨꯅꯦ ꯀꯣꯏꯖꯣꯝꯕ ꯊꯦꯡꯅꯩ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯊꯣꯛꯑꯗꯕꯅꯤ." "ꯇꯥꯅꯤꯡꯗꯦꯕ ꯏꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯀꯣꯏꯗꯅ ꯂꯩꯕꯁꯦ ꯑꯊꯤꯕ ꯅꯨꯄꯥ ꯐꯪꯅꯕ ꯅꯠꯇꯤꯌꯦ." "ꯏꯄꯥꯒꯤꯗꯤ ꯏꯌꯥ ꯌꯥꯏ. ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕꯗꯣ ꯃꯁꯛ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯃꯕꯨꯛ ꯆꯦꯜꯕꯨ ꯐꯖꯔꯒ ꯂꯣꯏꯔꯦ." "ꯅꯪꯅꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ, ꯅꯆꯥꯅꯨꯄꯤꯁꯤꯅꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗ ꯉꯥꯎꯔꯤꯕ." "ꯚꯦꯃꯥ, ꯅꯪ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯊꯤꯒꯅꯨ. ꯍꯌꯦꯡꯋꯥꯏ ꯅꯪꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯗꯕ ꯅꯨꯄꯥ ꯊꯤꯌꯨ." "ꯄꯥꯕꯨꯡ, ꯑꯩꯒꯤꯗꯤ ꯃꯁꯛꯁꯨ ꯐꯖꯕ, ꯍꯌꯦꯡꯋꯥꯏ ꯑꯩꯕꯨꯁꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯗꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯤꯒꯅꯤ." "ꯑꯗꯨꯁꯨ ꯌꯥꯝ ꯐꯩ." ꯑꯔꯨꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ, "ꯅꯆꯥꯅꯨꯄꯤꯒ ꯑꯩꯈꯣই ꯑꯅꯤ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ. ꯅꯪ ꯌꯨꯝꯁꯦ ꯁꯪꯗꯨꯅ ꯈꯔ ꯂꯩꯕꯤꯔꯝꯃꯨ." "ꯍꯩ, ꯅꯪꯅ ꯁꯪꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯨꯝꯁꯦ ꯁꯪꯗꯨꯅ ꯂꯩꯔꯕꯁꯤꯕꯨ." ꯑꯔꯨꯕꯤꯒꯤ ꯅꯨꯄꯥ ꯇꯣꯟꯗꯣꯟ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃ ꯂꯩꯕꯅ ꯆꯠꯄ ꯊꯣꯛꯄ ꯅꯤꯡꯊꯤꯅ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯔꯥꯙꯤꯀꯥ ꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯐꯩꯖꯥꯎ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯃꯁꯛ ꯊꯤꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯐꯩꯖꯥꯎꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯐꯩꯖꯥꯎꯅ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯃꯇꯝꯗ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯗꯨꯅ ꯐꯩꯖꯥꯎ ꯃꯁꯥꯅ ꯀꯟꯅ ꯊꯕꯛ ꯁꯨꯖꯔꯒ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯇꯣꯟꯗꯣꯟꯅ ꯐꯩꯖꯥꯎꯕꯨ ꯃꯃꯥꯛ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯖꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯅ ꯃꯆꯥꯅꯨꯄꯤ ꯔꯥꯙꯤꯀꯥꯗ, "ꯚꯦꯃꯥ, ꯅꯪꯕꯨ ꯐꯩꯖꯥꯎ ꯀꯧꯕ ꯅꯨꯄꯥꯗꯨꯕꯨ ꯈꯪꯕ꯭ꯔꯣ?" "ꯈꯪꯉꯦ, ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯗꯨꯔꯣ?" "ꯅꯨꯄꯥꯗꯣ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯈ꯭ꯔꯕꯖꯥꯠꯅꯤ. ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯇꯧꯏ, ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯉꯥꯁꯨ ꯌꯣꯜꯂꯤ, ꯃꯗꯨ ꯂꯣꯏꯔꯒ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯂꯤ. ꯑꯩꯗꯤ ꯏꯃꯥꯛ ꯅꯨꯄꯥ ꯑꯣꯏꯅꯤꯡꯉꯤꯅꯦꯍꯦ." "ꯌꯥꯔꯦ ꯄꯥꯕꯨꯡ,
nganam nambu nupaduga aduga leidu sokpudine yum pandana leizarage asi haiduna Radhika imung changkhirami machanupa changkhraba matungda tondona kari angang ni masibo mi macha atuk thabak suba kalliba afaba nupadubu nganam nambaga hairagana o nachanupi dadine nupado masak puthiradi phana pharabasu thabak suba kallabasu yararoi masak phajaba nupada ngawrabani kadaidagi masak phajaba nupa thigadabanu aikhoi khuldadi masak phajaba nupabu amatabu udene ho leitabagine haujuk phawa masak phajaba nachanupi asinane nupa koidana leirisi aidi khangde mana yaba yadaba phaijawga makoini luhongbirani phaijawdasu hairani as ado tawrakhinu nupa ado phadi phai adubu nachanupi sina pamdradi chopkani ye ichanupi na yade haiduna tokadro pumnamakse mabu nungaina leinanaban yengune phaijawdugi hena phaba nupabu aikhoi khunda leiramgadro atai nupa sing adudi thabak suba tanba aduga khara amana phattaba jinjak jaraga matam lenba masi khaktani osi yawra adi aisu khangdre nangna thokpa tawro asi haiduna arubi imung changkhirami asumna matam khara haukhirami Radhika na mata lembida ita aina pamjaba masaksu phajagadaba maramsu mokadaba nupabu phangaroida jalo ho ita adugumba nupadudi phangaroi masak phajaba khara leibudusu oktaba ngakta adugumba nupasing aduga leibagi sarukpudine masak thijarabasu phaijawdo aduda leiru chalo he nangoini hik leiyu ho ibema masak phajaba oktaba nupasing duda wana leibagi sarukpudine maram yamna mokpa phaijawdo aduga leibani hena phatro madi mama mapa leite haibagi wani awat apa leitana nungaina lei Radhika ngai hak wakhal khalaba matungda hoine chumdi chumme aduda masakto thimale haiba nungsiu haiba yagadaba mandi as masakta yengadi yaroi mana su nangbu pamba maleba nahan sune aingonda nangi khangnajaba nupa leibra na hangi aina leitre herambani ai horen khalakige sasa khalau ko mina hankini hoiba asomdana phaijawna manakta ngayonbi aduda ine nga se nangna pulap oina lawro ai thengi hoi hoi piramu seldi hayeng oina lawro ko phaijaw hoi hairaga magi nga du nupi du da piramnaga yumda halaklam phaijaw lambi da chatna as ai singa sidi thengre chak chu thongre horen lobu du na thengna la ai haiduna munganga ni hoida ngangira ngangjarasanu asi haiduna phaijaw mathanda ngang du na mayumda halaklami mana mayum halakpagi lambi du da lembiga Radhika ga su thengnarami lembina ta phaijaw halabo hale noini di kai chaluino kaithel da ini arubi gi poche thinba chalubani o adudi nga sai kaithel da nakhoi ni di uthena aikhoi su nangbu odi o adudi ai lehorage ko asi haiduna phaijaw du makhoi gi yumdu da changlami mana changkraba matungda Radhika na masigi nupa se di nushinungol gi wakhal ga tawgadaba mandida hoi madi thabak yam chinbani aduguma wakhal do khangadaba mandi masaksina sune mabu kanagi nupi nabu yabirakkadoino yare he masigi nupasiga soidana luhomgadabani mana haroktasune nangna hekta haujilu mana soidana yarakani chalo he aina haugadaba adudi khaluranu nupa mayamna ibu koitan tanaraga asigi sakthibasida mangonda aina haudoiba o phare ai lehorage horena mu thengnarasi asi haiduna lembi mayum yoduna lehorami Radhika su hoi hairaga mayum lamda chatkhirami asumna numit kharani haukhirami nongmadi Radhika gi mapa tondona phaijaw khura nangonda wa amata haigeni kari wanu khura nangbu thabak thengabo thengdeda khura adum haibiyo yani nang khura bulana di lawgon nangi khangnajaba nupi ge leibro kadai denu da khura thabak ama tawnanaba honari da nupi gi wakhal bu khanba sangde kaidawrage khura na madu hangbiri bado nang nupi koidradi icha nupi Radhika do nangna koyu hage tawbani ne as kadai de yuwano da aigi saksidabu nacha nupi sakphajabiduna yarakadani khura yana na bata uni nang nupa natro aina su mateng pangi khura di nangu bo hotnaba kanba wakhal taba nupa se yam paamini he phare khura ai yenglage adudi
ꯈꯨꯔꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯐꯩꯖꯥꯎ ꯍꯥꯟꯅꯗꯤ ꯔꯥꯙꯤꯀꯥꯕꯨ ꯀꯩꯁꯨ ꯈꯜꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯌꯦꯡꯅꯤꯡꯕ ꯑꯄꯥꯝꯕ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯔꯥꯙꯤꯀꯥꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯙꯤꯀꯥꯅ ꯌꯥꯕꯤꯔꯝꯗꯦ ꯇꯣꯟꯗꯣꯟꯅ ꯐꯩꯖꯥꯎꯗ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ ꯅꯪ ꯏꯆꯥꯅꯨꯄꯤꯅ ꯌꯥꯔꯛꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯅꯈꯣꯏ ꯑꯅꯤ ꯏꯄꯥꯅ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯌꯥꯔꯅꯤꯗ ꯄꯥꯕꯨꯡ ꯃꯁꯥꯅ ꯌꯥꯗꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯅꯝꯐꯨ ꯁꯥꯐꯨꯗ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯖꯗꯦ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯑꯐꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤ ꯑꯩꯅ ꯈꯟꯕꯗ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯗꯤ ꯅꯪꯅꯤꯅꯦ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎꯁꯨ ꯇꯣꯟꯗꯣꯟꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯌꯥꯔꯝꯃꯤ ꯇꯣꯟꯗꯣꯟꯅ ꯃꯆꯥꯅꯨꯄꯤꯗ ꯕꯦꯝꯃ ꯐꯩꯖꯥꯎꯅ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯛꯏꯅꯦꯍꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯔꯥꯙꯤꯀꯥꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯃꯛꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ ꯑꯩ ꯃꯗꯨ ꯅꯨꯄꯥꯗꯣ ꯌꯥꯕ ꯉꯝꯃꯣꯏ ꯏꯄꯥꯗꯤ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯦꯅꯦꯍꯦ ꯄꯥꯕꯨꯡ ꯑꯣꯏꯅ ꯍꯣꯡꯈ꯭ꯔꯣ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯁꯨꯝꯅ ꯇꯣꯟꯗꯣꯟ ꯃꯆꯥꯅꯨꯄꯤꯕꯨ ꯐꯩꯖꯥꯎꯒ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯇꯛꯂꯕꯁꯨ ꯔꯥꯙꯤꯀꯥ ꯐꯩꯖꯥꯎꯒ ꯂꯨꯍꯣꯡꯕ ꯌꯥꯈꯤꯔꯝꯗꯦ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯔꯝꯃꯤ ꯔꯥꯙꯤꯀꯥꯅ ꯃꯄꯥꯗ ꯄꯥꯕꯨꯡ ꯅꯪꯒꯤ ꯑꯅꯥꯕꯁꯦ ꯑꯃꯥꯏꯕꯗ ꯌꯦꯡꯕ ꯆꯠꯂꯨꯁꯦ ꯍꯥꯏꯔꯁꯨ ꯑꯝꯇ ꯌꯥꯗꯦ ꯅꯪꯕꯨ ꯑꯩꯒ ꯏꯃꯥꯒ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯉꯕꯕ ꯅꯪꯗꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥꯗꯤ ꯌꯥꯅꯤꯡꯗ꯭ꯔꯒ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯄꯥꯕꯨꯡꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯐꯩꯖꯥꯎꯒꯁꯨ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯅꯪꯅ ꯐꯩꯖꯥꯎꯒ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯏꯄꯥ ꯑꯃꯥꯏꯕꯗ ꯌꯦꯡꯂꯔꯣꯏ ꯔꯥꯙꯤꯀꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯄꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯇꯣꯟꯗꯣꯟꯁꯨ ꯃꯆꯥꯅꯨꯄꯤꯅ ꯐꯩꯖꯥꯎꯒ ꯂꯨꯍꯣꯡꯕ ꯌꯥꯕꯗꯒꯤ ꯑꯃꯥꯏꯕꯗ ꯑꯅꯥꯕ ꯌꯦꯡꯕꯗꯨ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯔꯥꯙꯤꯀꯥꯒ ꯐꯩꯖꯥꯎꯒꯗꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯐꯩꯖꯥꯎꯅ ꯔꯥꯙꯤꯀꯥ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤ ꯏꯍꯩ ꯍꯩꯅꯗ꯭ꯔꯕꯣ ꯋꯥꯒ ꯏꯉꯥꯡ ꯉꯥꯡꯗ꯭ꯔꯗꯤ ꯍꯩꯅꯩꯗ ꯑꯗꯣ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯍꯥꯏꯔꯛꯀꯦ ꯐꯩꯖꯥꯎ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝꯅ ꯃꯈꯨꯟꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯙꯤꯀꯥꯕꯨ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯂꯝꯃꯤ ꯔꯥꯙꯤꯀꯥꯁꯨ ꯍꯥꯟꯅꯗꯤ ꯐꯩꯖꯥꯎꯕꯨ ꯅꯨꯡꯁꯤꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯐꯩꯖꯥꯎꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕꯁꯤ ꯎꯔꯒ ꯐꯩꯖꯥꯎꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯔꯥꯙꯤꯀꯥꯒ ꯐꯩꯖꯥꯎꯒꯁꯨ ꯃꯆꯥꯅꯨꯄा ꯑꯃ ꯐꯪꯖꯔꯝꯃꯤ ꯐꯩꯖꯥꯎꯗꯤ ꯃꯆꯥꯅꯨꯄꯥꯅ ꯊꯥ 4-5 ꯁꯨꯔꯛꯄꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯂꯩꯈꯤꯔꯝꯗꯦ ꯔꯥꯙꯤꯀꯥꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯣꯛꯂꯝꯃꯤ ꯔꯥꯙꯤꯀꯥ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯗ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ ꯁꯥꯟꯅꯕ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯨ ꯅꯪꯒꯤ ꯀꯨꯆꯨꯁꯦ ꯅꯨꯡꯁꯥꯅ ꯌꯩꯕꯒꯤ ꯃꯨꯁꯤꯜꯂꯤꯁꯤ ꯃꯨꯒꯦ ꯃꯨꯁꯟꯁꯅꯨ ꯏꯃꯥ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯅꯨꯄꯥꯗꯤ ꯃꯨꯔꯁꯨ ꯌꯥꯏ ꯅꯨꯄꯥꯗꯤ ꯃꯨꯔꯒꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯅꯩ ꯂꯩꯔꯅꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯃꯁꯛ ꯏꯊꯤ ꯊꯤꯔꯒ ꯏꯃꯨ ꯃꯨꯕꯗꯨꯔꯥꯕ ꯏꯃꯥ ꯑꯩꯗꯤ ꯁꯛ ꯊꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯩꯒꯤ ꯁꯛ ꯂꯧꯕꯒꯤ ꯐꯖꯔꯝꯕꯒꯤ ꯋꯥꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯄꯥꯗꯨꯒꯤ ꯁꯛ ꯂꯧꯔꯝꯂꯗꯤ ꯌꯦꯡꯕ ꯌꯥꯔꯝꯂꯣꯏ ꯑꯩꯉꯣꯟꯗ ꯏꯃꯥ ꯑꯩꯕꯨ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯁꯛ ꯊꯤꯅ ꯄꯣꯛꯄꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯣꯛꯄꯤꯔꯝꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯍꯥꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯒ ꯁꯛ ꯊꯤꯔꯁꯨ ꯌꯥꯏ ꯀꯥꯏꯅ ꯌꯥꯔꯦ ꯏꯃꯥ ꯉꯥꯡꯒꯅꯨ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯩꯔꯤꯕꯣ ꯂꯩꯕꯅꯤ ꯏꯃꯥꯅ ꯅꯪꯒꯤ ꯆꯔꯥ ꯋꯥꯅꯅꯕ ꯊꯝꯕꯤꯕꯅꯤ ꯇꯣꯝꯊꯤꯟꯁꯨ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯔꯥ ꯋꯥꯟꯕ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯊꯤꯟ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥ ꯐꯤ ꯁꯥꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯏꯃꯥ ꯃꯤꯅ ꯏꯃꯥꯒ ꯑꯩꯒꯁꯦ ꯁꯛ ꯌꯥꯝ ꯐꯖꯩ ꯀꯩꯀꯩ ꯆꯥꯏꯅꯣꯅ ꯍꯪꯉꯛꯏ ꯃꯃꯥ ꯔꯥꯙꯤꯀꯥꯅ ꯅꯣꯛꯂꯒ ꯑꯩꯈꯣꯏꯗꯤꯅꯦ ꯆꯥꯛ ꯆꯥꯗꯕꯒꯤ ꯐꯖꯕꯅꯤ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯏꯁ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯏꯁꯤꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯆꯥꯔꯣ ꯇꯣꯝꯊꯤꯟꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ ꯇꯣꯝꯊꯤꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯍꯦꯟꯅ ꯃꯁꯛ ꯐꯖꯔꯝꯃꯤ ꯔꯥꯙꯤꯀꯥ ꯈꯨꯜ ꯑꯗꯨꯗ ꯃꯁꯛ ꯐꯖꯕ ꯂꯩꯁꯥꯕꯤ ꯎꯕ ꯌꯥꯗꯦ ꯍꯦꯛ ꯎꯕꯗ ꯅꯪꯗꯤ ꯅꯁꯛ ꯌꯥꯝꯅ ꯐꯖꯩ ꯏꯃꯧ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯖꯔꯝꯃꯤ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯀꯣꯏꯗ꯭ꯔꯤꯗ ꯏꯃꯥ ꯀꯩꯅꯣ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯥꯏꯅꯦ ꯏꯃꯥ ꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯑꯣꯏꯅ ꯏꯆꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯌꯦꯡꯕꯗ ꯂꯥꯏ ꯃꯆꯥ ꯃꯥꯟꯕꯤ ꯑꯃ ꯊꯤꯕꯤꯔꯒꯦ ꯏꯃꯥ ꯅꯨꯄꯤꯗꯣ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯒ ꯆꯥꯟꯅꯒꯗꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯏꯁꯥꯅ ꯊꯤꯒꯦ ꯍꯣꯏ ꯏꯆꯥꯒꯤ ꯊꯃꯣꯏꯒ ꯆꯥꯟꯅꯒꯗꯕꯗꯣ ꯊꯤꯌꯨ ꯑꯗꯣ ꯃꯁꯛꯁꯨ ꯌꯦꯡꯗꯒ ꯀꯣꯏꯌꯨ ꯏꯃꯥꯗꯤꯅꯦ
ꯃꯧꯗꯣ ꯃꯁꯛ ꯐꯖꯕꯤ ꯄꯥꯝꯃꯤ꯫ ꯑꯁ ꯏꯃꯥ, ꯃꯁꯛ ꯐꯖꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯍꯥꯏ, ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ꯫ ꯌꯦꯡꯉꯨ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯦꯝꯕꯤꯗꯣ ꯃꯥꯒꯤ ꯃꯃꯧꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯒꯤ ꯃꯨꯛꯇꯅ ꯆꯠꯂꯤꯁꯦ꯫ ꯑꯗꯨꯅ ꯑꯩꯁꯨꯅꯦ ꯏꯃꯧ ꯐꯖꯕꯤ ꯐꯪꯂꯒ ꯃꯨꯛꯇꯅ ꯆꯠꯀꯦ, ꯃꯤꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ꯫ ꯑꯁ ꯏꯃꯥ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ꯫ ꯃꯗꯨ ꯇꯧꯕꯗ ꯁꯦꯜ ꯐꯪꯒꯗ꯭ꯔꯣ? ꯍꯣ, ꯑꯩꯗꯤ ꯈꯪꯗꯦ꯫ ꯏꯃꯧ ꯃꯁꯛ ꯐꯖꯕ ꯄꯨꯔꯛꯑꯣ꯫ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯗ ꯌꯨꯝꯁꯤꯗ ꯍꯥꯟꯅ ꯄꯨꯔꯛꯑꯣ, ꯏꯃꯥꯅ ꯍꯥꯟꯅ ꯃꯁꯛ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯙꯤꯀꯥ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ, ꯊꯥꯖ, ꯏꯃꯥꯗꯗꯤ ꯑꯩ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯦ, ꯀꯔꯤꯒꯤ? ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯀꯅꯥꯝꯇ ꯈꯪꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯅꯤꯅꯦ? ꯅꯠꯇꯦꯗ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯤꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯈꯪꯈ꯭ꯔꯒꯗꯤ ꯏꯃꯥꯅ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯔꯛꯑꯣ ꯃꯁꯛ ꯌꯦꯡꯒꯦ ꯑꯃꯨꯛ ꯍꯥꯏꯔꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯗꯤꯅꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯌꯥꯝ ꯄꯥꯝꯕꯅꯤ꯫ ꯏꯁ, ꯑꯗꯨꯒꯤꯕꯨ ꯑꯩꯁꯦ ꯁꯛ ꯌꯥꯝ ꯊꯤꯔꯕꯅꯦ? ꯑꯗꯨꯕꯨꯗꯤ ꯊꯤꯗꯦꯗ, ꯐꯖꯩ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯂꯣꯠꯂꯤꯕ? ꯃꯊꯪꯗꯗꯤꯅꯦ ꯏꯃꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯝꯇ ꯂꯣꯠꯂꯔꯣꯏ꯫ ꯑꯗꯨꯗꯤ ꯍꯜꯂꯁꯤꯔꯥ? ꯃꯤꯒꯤ ꯐꯤ ꯂꯣꯏꯁꯤꯟꯒꯗꯕ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯔꯥꯙꯤꯀꯥꯅ, ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏꯔꯒ ꯅꯨꯄꯤ ꯀꯣꯏꯗꯦ ꯀꯥꯏꯅ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ, ꯃꯥ ꯈꯪꯅꯤꯕ, ꯃꯃꯥ ꯑꯩꯉꯣꯟꯗꯒ ꯑꯣꯏꯗꯕ ꯉꯥꯡꯉꯗꯅ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯔꯥꯙꯤꯀꯥꯅ, ꯍꯥꯏ, ꯀꯔꯤꯒꯤꯅꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤꯗꯤ? ꯑꯁ ꯏꯃꯥꯁꯤꯗꯤꯕ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ, ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯦ꯫ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯪꯅ ꯊꯥꯖꯒ ꯀꯣꯏꯅꯔꯒ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤ ꯀꯥꯏꯅ꯫ ꯅꯨꯄꯤꯗꯣ ꯏꯃꯥ ꯄꯥꯝꯗꯦ, ꯅꯪꯒ ꯆꯥꯟꯅꯗꯦ, ꯃꯁꯛ ꯊꯤ, ꯃꯥꯒꯤ ꯃꯅꯥꯇꯣꯟꯗꯣ ꯆꯥꯎꯃꯜꯂꯤ꯫ ꯑꯁ ꯏꯃꯥ, ꯃꯥꯗꯣ ꯃꯁꯛ ꯐꯖꯕꯅꯤ, ꯃꯅꯥꯇꯣꯟꯗꯣ ꯈꯤꯇꯪ ꯆꯥꯎꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ? ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯖꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯀꯩꯅꯣꯝꯃꯗꯤ ꯑꯗꯨꯝ ꯁꯣꯏꯕꯅꯤ꯫ ꯍꯣ, ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯆꯥꯎꯕꯗꯣ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯨꯅ ꯅꯨꯄꯤꯗꯣ ꯇꯣꯛꯅꯧ, ꯀꯩꯅꯧꯀꯣ, ꯅꯠꯇ꯭ꯔꯒꯗꯤ ꯏꯃꯥ ꯁꯥꯎꯔꯛꯀꯅꯤ꯫ ꯇꯣꯝꯊꯤꯟ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯁꯥꯎꯔꯒ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯊꯥꯖꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯃꯥ ꯔꯥꯙꯤꯀꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯃꯥꯒꯤ ꯏꯁꯧꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯊꯥꯖꯒ ꯀꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯔꯥꯙꯤꯀꯥꯅ, ꯑꯁ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ, ꯅꯪꯕꯨ ꯅꯃꯤꯠ ꯑꯅꯤ ꯄꯥꯜꯂꯤꯕꯗꯨꯕꯨ ꯀꯩꯗꯧꯅꯕ ꯄꯥꯜꯂꯤꯕꯅꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯤꯗꯨꯅ? ꯅꯠꯇꯦ, ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯣ ꯃꯌꯥ ꯆꯧꯔꯤꯕꯗꯣ ꯅꯃꯤꯠꯇꯨꯅ ꯎꯗꯕ꯭ꯔో? ꯎꯏꯌꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯤ ꯃꯌꯥ ꯆꯧꯕꯗꯨꯕꯣ ꯃꯥꯅ ꯇꯧꯒꯦ ꯍꯧꯅ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯔꯕꯁꯨ ꯃꯌꯥ ꯆꯧꯃꯜꯂꯤ, ꯏꯃꯥ ꯄꯥꯝꯗꯦ꯫ ꯏꯃꯥ, ꯅꯨꯄꯤꯗꯣ ꯀꯣꯏꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯀꯃꯥꯏ ꯀꯥꯏꯅꯧ ꯍꯥꯏꯅꯣ? ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯉꯝꯅꯕ ꯇꯧ, ꯑꯣꯏꯗꯕꯁꯨ ꯈꯔ ꯁꯤꯖꯤꯟꯅꯧ꯫ ꯑꯁ ꯇꯜꯂꯦ ꯏꯃꯥꯁꯤꯗꯤ꯫ ꯀꯥꯟꯅꯗꯦ ꯀꯥꯟꯅꯗꯦ, ꯆꯥꯛ ꯆꯥꯔꯁꯤ ꯆꯪꯉꯣ, ꯏꯃꯥꯅ ꯆꯥꯛ ꯊꯤꯔꯝꯃꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯙꯤꯀꯥ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯅꯥꯏꯇꯣꯝ ꯁꯨꯛꯂꯒ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯅꯅꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯟꯗꯛꯁꯨ ꯇꯣꯝꯊꯤꯟ ꯃꯃꯥꯅ ꯌꯥꯗꯕꯗꯒꯤ ꯃꯥꯒ ꯀꯣꯏꯅꯔꯤꯕꯤ ꯅꯨꯄꯤꯗꯨ ꯀꯥꯏꯅꯗꯨꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯑꯃꯨꯛ ꯀꯣꯏꯅꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯃꯃꯥ ꯔꯥꯙꯤꯀꯥꯅ, ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ, ꯅꯪꯁꯦ ꯍꯥꯏꯔꯒ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯅꯠꯇꯦ, ꯅꯪꯒ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯏꯄꯤꯛ ꯄꯤꯛꯄꯗꯣ, ꯑꯗꯨꯕꯨ ꯀꯃꯥꯏ ꯅꯨꯡꯁꯤꯅꯔꯤꯅꯣ? ꯏꯃꯥ, ꯅꯨꯄꯤꯗꯣ ꯄꯤꯛꯆꯔꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ, ꯔꯥꯁꯤꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯣ ꯍꯣꯏꯅꯦ, ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯩ, ꯑꯗꯨꯕꯨ ꯄꯤꯛꯃꯜꯂꯦ, ꯃꯉꯣꯟꯗꯒꯤ ꯈꯤꯇꯪ ꯋꯥꯡꯕ ꯑꯃ ꯊꯤꯌꯨ꯫ ꯌꯥꯔꯦ ꯏꯃꯥ, ꯅꯍꯥꯟꯗꯒꯤ ꯏꯃꯥꯅ ꯍꯥꯏꯔꯒꯇ ꯏꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯁꯦ ꯏꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯠ ꯌꯥꯝꯕ ꯊꯃꯣꯏ ꯄꯥꯟꯗꯕ ꯑꯣꯏꯍꯜꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯀꯣꯏꯕ ꯉꯝꯃꯔꯣꯏ꯫ ꯑꯣ, ꯅꯪꯅ ꯍꯥꯏꯕꯁꯤꯗꯤ ꯑꯄꯤꯛꯄꯤꯗꯣ ꯂꯧꯔꯒꯦ ꯍꯥꯏꯕꯅꯤꯅꯦ? ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯀꯥꯏꯅꯔꯅꯤ, ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯁꯨ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯔꯛꯀꯅꯨ, ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯁꯥꯎꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯙꯤꯀꯥꯅ, ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯤꯁꯤꯕꯣ? ꯀꯥꯟꯅꯗꯦ, ꯃꯥꯒꯤꯗꯃꯛꯇ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯩꯅ ꯑꯣꯏꯅ ꯊꯤꯕꯤꯔꯒꯦ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯔꯥꯙꯤꯀꯥꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯔꯩꯃ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯔꯩꯃ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯁꯨ ꯃꯆꯤꯟ ꯀꯟꯕ ꯑꯃꯗꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯟꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ नुपा कनामतनसु पांबिरमदे। राधिकाना मचानुपादा इमागी तोमथेन नंगीदमक्ता खुल असिदगी ख्वाइदगी मसक मतौ फजबी अमा हाइनरबनी नुपी अदुनसु यारबनी। कनानुने इमा
ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯨꯕꯣ? ꯍꯣ ꯀꯅꯥꯁꯨ ꯅꯠꯇꯦ, ꯏꯔꯩꯃ ꯀꯧꯕꯤ ꯅꯨꯄꯤꯗꯨꯅꯤ꯫ ꯑꯁ ꯏꯃꯥ, ꯑꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯅꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯅꯕ ꯆꯠꯂꯤꯕ? ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯅꯪꯒ ꯌꯦꯡꯅꯕꯗ ꯆꯞ ꯆꯥꯔꯕꯅꯤ꯫ ꯆꯥꯅꯔꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯤ, ꯑꯗꯨꯒ ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯕꯅꯤ, ꯑꯗꯨꯒꯤꯅꯤ ꯅꯨꯄꯥ ꯑꯝꯇꯅ ꯀꯣꯏꯗ꯭ꯔꯤꯗꯣ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯅ ꯁꯤꯡꯅꯕ ꯆꯠꯂꯤꯕ? ꯏꯕꯨꯡꯉꯣ, ꯊꯕꯛꯀꯤ ꯋꯥꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯃꯧ ꯑꯣꯏꯔꯒ ꯑꯗꯨꯝ ꯁꯨꯒꯗꯕꯅꯤ, ꯑꯗꯨꯒꯅꯦ ꯃꯆꯤꯟ ꯀꯜꯂꯦ ꯍꯥꯏꯕꯗꯨꯁꯨ ꯏꯃꯥ ꯇꯧꯒꯦ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯂꯧꯕ ꯉꯝꯃꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯔꯥꯙꯤꯀꯥꯅ, ꯇꯣꯝꯊꯤꯟ, ꯅꯪꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯅꯪꯒꯤ ꯊꯕꯛ ꯈꯨꯆꯠꯁꯤꯗꯤ ꯅꯣꯡꯃ ꯆꯠꯂꯒ ꯅꯣꯡꯃ ꯂꯦꯞꯄꯤ꯫ ꯏꯃꯥ, ꯍꯟꯗꯛꯇꯤ ꯅꯨꯡꯇꯤꯒꯤ ꯆꯠꯂꯗꯕꯅꯤ, ꯁꯦꯜ ꯇꯨꯡꯁꯤꯟꯕ ꯍꯧꯔꯒꯦ꯫ ꯑꯗꯨꯅꯤ, ꯍꯧꯔꯣ ꯍꯧꯔꯣ꯫ ꯏꯃꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯦ, ꯐꯤꯁꯨ ꯅꯨꯡꯇꯤꯒꯤ ꯁꯥꯕ ꯉꯝꯗ꯭ꯔꯦ, ꯈ꯭ꯋꯥꯡꯁꯦ ꯅꯥꯕ ꯍꯧꯔꯛꯑꯦ, ꯀꯨꯏꯅ ꯐꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯨꯁꯨꯝ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯧꯄꯨ ꯑꯗꯨꯅ ꯀꯨꯁꯨꯝꯗ, ꯏꯕꯦꯝꯃ ꯀꯨꯁꯨꯝ, ꯅꯨꯄꯥ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯪ ꯅꯊꯟꯇ ꯌꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅꯅꯦ ꯅꯪ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯅꯤ꯫ ꯈꯨꯔꯥ, ꯑꯩꯕꯨ ꯊꯕꯛꯁꯤꯗꯩꯗꯤ ꯇꯣꯛꯍꯟꯕꯤꯒꯅꯨ꯫ ꯑꯩ ꯈꯨꯔꯥꯒꯤ ꯊꯕꯛꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯩ ꯊꯕꯛ ꯁꯨꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯩꯗꯤ ꯊꯕꯛ ꯁꯨꯕꯁꯦ ꯅꯨꯄꯥ ꯄꯥꯝꯃꯤ, ꯅꯨꯄꯤ ꯄꯥꯝꯗꯦ꯫ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯕꯅ ꯍꯦꯟꯅ ꯀꯜꯂꯤ꯫ ꯈꯨꯔꯥ, ꯅꯨꯄꯥꯁꯤꯡꯅ ꯁꯨꯕꯒꯨꯝꯅ ꯑꯩꯁꯨ ꯃꯈꯣꯏꯒꯨꯝꯅ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯀꯨꯁꯨꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯧꯄꯨꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯀꯨꯁꯨꯝꯒ ꯇꯣꯝꯊꯤꯟꯒ ꯃꯐꯝ ꯑꯃꯠꯇꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯒꯁꯨ ꯇꯣꯝꯊꯤꯟꯗꯤ ꯊꯕꯛ ꯁꯨꯕ ꯇꯣꯏꯅ ꯆꯠꯇꯕꯅ ꯀꯨꯁꯨꯝꯒꯤ ꯃꯔꯝꯗ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯨꯁꯨꯝꯗ, ꯀꯨꯁꯨꯝ, ꯅꯪꯕꯨ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯊꯕꯛ ꯁꯨꯕꯁꯤ ꯋꯥꯗ꯭ꯔꯣ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯌꯨꯝꯗ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨ ꯌꯥꯗ꯭ꯔꯣ? ꯑꯩꯁꯨ ꯐꯤꯗꯨ ꯁꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯐꯤꯁꯥꯀꯣꯜꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯀꯩꯗꯧꯔꯒ ꯂꯩꯕ? ꯃꯥꯒꯤꯗꯤ ꯑꯌꯨꯛꯇ ꯊꯦꯡꯅ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯛꯈ꯭ꯔꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯌꯨ ꯊꯛꯑꯒ ꯊꯦꯡꯅ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ꯫ ꯃꯁꯤꯅꯤ ꯃꯥꯒꯤ ꯊꯕꯛ꯫ ꯇꯣꯝꯊꯤꯟ ꯀꯨꯁꯨꯝꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯀꯨꯁꯨꯝꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯀꯨꯁꯨꯝꯅ, ꯑꯗꯣ ꯅꯪꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯎꯗꯦ, ꯀꯩꯗꯧꯔꯒꯦ? ꯇꯟꯕꯒꯤ ꯂꯥꯛꯇ꯭ꯔꯤꯅꯤ, ꯉꯁꯤꯗꯒꯤꯗꯤ ꯇꯣꯏꯅ ꯂꯥꯛꯑꯅꯤꯗ꯫ ꯍꯥꯟꯅꯗꯤ ꯇꯣꯝꯊꯤꯟꯒ ꯀꯨꯁꯨꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯒ ꯀꯨꯁꯨꯝꯒ ꯇꯤꯟꯅꯔꯛꯄꯅ ꯑꯃꯅ ꯑꯃꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ, ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯅꯣꯏ ꯏꯃꯥꯅ ꯈꯪꯈ꯭ꯔꯗꯤ? ꯈꯪꯅꯤꯡ ꯈꯪꯅꯁꯅꯨ, ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯃꯥ ꯀꯤꯔꯤꯔꯣ? ꯅꯣꯏ ꯏꯃꯥꯗꯤ ꯃꯁꯛ ꯊꯤꯕ ꯅꯨꯄꯤ ꯄꯥꯝꯗꯦ, ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯁꯛꯁꯨ ꯌꯥꯝ ꯊꯤ, ꯑꯗꯨꯅ ꯅꯣꯏ ꯏꯃꯥꯅ ꯄꯥꯝꯃꯣꯏ, ꯑꯗꯨꯒ ꯅꯪꯒ ꯌꯦꯡꯅꯔꯨꯕꯗ ꯌꯥꯝꯅꯁꯨ ꯈꯦꯠꯅꯩ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯈꯣই ꯏꯃꯥꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯀꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯐꯖꯅ ꯆꯥꯔꯛꯄ꯭ꯔꯣ? ꯆꯥꯔꯛꯑꯦ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯉꯥ ꯊꯣꯡꯕꯒꯤ ꯀꯩꯁꯨ ꯉꯥꯡꯗ꯭ꯔꯦ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯉꯥ? ꯉꯁꯥꯏ ꯑꯌꯨꯛꯇ ꯏꯇꯥ ꯂꯛꯁꯃꯤꯅ ꯄꯤꯔꯛꯄꯅꯦ꯫ ꯂꯛꯁꯃꯤ ꯍꯥꯏꯕꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕꯤꯗꯨꯔꯣ? ꯏꯇꯥꯗꯣ ꯃꯁꯛ ꯈꯛꯇ ꯐꯖꯕ ꯅꯠꯇꯦ, ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯐꯖꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯕꯅꯤ꯫ ꯃꯥꯒꯤ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯇꯝꯗꯁꯨ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯊꯕꯛ ꯁꯨꯕ ꯍꯧꯔꯁꯤꯔꯥ? ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯤ, ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯉꯥꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ? ꯃꯈꯣꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯕꯛ ꯁꯨꯕ ꯐꯪꯒꯅꯤꯗꯅ꯫ ꯑꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯔꯥꯙꯤꯀꯥꯅ ꯃꯆꯥꯅꯨꯄꯥꯗ, ꯏꯆꯥꯗꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅ ꯏꯃꯥꯗꯒꯥꯁꯦ ꯋꯥ ꯑꯃꯇ ꯈꯪꯍꯟꯅꯤꯡꯗ꯭ꯔꯦꯅꯦ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯂꯨꯍꯣꯡꯉꯔꯣꯏ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯃꯨꯛ ꯀꯣꯏꯕ, ꯀꯅꯥꯅꯣ ꯅꯨꯄꯤꯗꯣ? ꯃꯃꯤꯡ ꯀꯔꯤ ꯀꯧꯏ? ꯃꯁꯛꯅ ꯀꯃꯥꯏꯅ ꯇꯧꯕ? ꯑꯁ, ꯏꯃꯥꯁꯤꯗꯤ ꯍꯦꯛꯇ ꯈꯪꯉꯝꯃꯗꯝꯅꯤ꯫ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯇꯣꯝꯊꯤꯟ ꯂꯣꯠꯄ ꯌꯥꯔꯔꯣꯏꯗꯕꯅꯤꯅ, ꯀꯨꯁꯨꯝ ꯀꯧꯕꯅꯤ꯫ ꯀꯨꯁꯨꯝ ꯍꯥꯏꯕ? ꯑꯩꯗꯤ ꯃꯁꯛ ꯈꯪꯗꯦꯕꯣ꯫ ꯈꯪꯉꯝꯃꯣꯏ, ꯃꯈꯣꯏꯅ ꯂꯩꯀꯥꯏ ꯑꯇꯣꯞꯄ ꯑꯣꯏꯕꯅꯤ꯫ ꯃꯁꯛꯇꯤ ꯐꯖꯕ ꯅꯠꯇ꯭ꯔꯣ? ꯈꯪꯗꯦ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯩ, ꯏꯃꯥꯒꯤꯗꯤ ꯈꯪꯗꯦ꯫
ꯌꯨꯝ ꯑꯁꯤꯗ ꯅꯣꯡꯃ ꯄꯨꯔꯛꯑꯣ ꯏꯃꯥ ꯌꯦꯡꯒꯦ ꯃꯁꯛ ꯐꯖꯕ꯭ꯔꯥꯅ ꯏꯃꯥ ꯍꯟꯗꯛꯇꯤ ꯃꯗꯨ ꯌꯥꯔꯔꯣꯏ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯤꯒꯦ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯀꯨꯁꯨꯝꯒꯤ ꯃꯄꯥ ꯕꯁꯟꯇ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯌꯨ ꯉꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯔꯦ ꯄꯨꯟꯁꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯁꯟꯇ ꯃꯤꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯕꯨ ꯄꯪꯀꯧꯗ ꯀꯧꯔꯝꯃꯤ ꯀꯨꯁꯨꯝꯁꯨ ꯃꯄꯥꯅ ꯀꯧꯕꯗ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯄꯥꯕꯨꯡ ꯇꯧꯏꯁꯤꯕꯣ ꯃꯤꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯀꯥꯟꯁꯤꯗ ꯄꯪꯀꯧꯗ ꯀꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯂꯥꯛꯑꯣꯁꯦ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯅ ꯃꯄꯥ ꯕꯁꯟꯇꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯒꯦ ꯇꯧꯕ ꯃꯇꯝꯗ ꯕꯁꯟꯇꯅ ꯍꯣꯏ ꯄꯥꯏꯔꯛꯀꯅꯨ ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯅꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯃꯥꯗꯨꯁꯨ ꯍꯥꯠꯂꯦꯗꯅ ꯃꯄꯥꯅ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯏꯔꯦ ꯀꯨꯁꯨꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯗꯤ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯝꯃꯤ ꯕꯁꯟꯇꯅ ꯃꯆꯥꯅꯨꯄꯤꯗ ꯃꯗꯨ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯀꯨꯁꯨꯝ ꯄꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝ ꯄꯣꯛꯄꯗꯒꯤ ꯁꯤꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯅ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯂꯝꯃꯤ ꯀꯨꯁꯨꯝ ꯉꯔꯥꯡ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯁꯟꯇꯅ ꯍꯥꯏ ꯅꯐꯤ ꯅꯔꯣꯜ ꯌꯣꯝꯁꯤꯜꯂꯤꯕꯗꯨ ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯀꯨꯁꯨꯝ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯄꯥꯕꯨꯡ ꯅꯆꯥ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯂꯩꯔꯤꯕ ꯄꯥꯕꯨꯡ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯜꯂꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯒꯦ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯉꯁꯤꯁꯨ ꯂꯩꯔꯝꯒꯗꯕꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯗꯣ ꯇꯥꯏꯕꯪ ꯃꯄꯨꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯕꯁꯟꯇ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯄꯥꯒꯤ ꯀꯨꯁꯨꯝ ꯏꯄꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯤꯅ ꯏꯄꯥꯅ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯔꯨꯏ ꯉꯁꯤꯗꯒꯤ ꯏꯄꯥꯅ ꯅꯪꯕꯨ ꯊꯤꯅ ꯇꯧꯔꯨꯏ ꯅꯪꯕꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯅꯤ ꯀꯨꯁꯨꯝ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯕꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯁꯦ ꯀꯞꯀꯅꯨ ꯉꯁꯤꯗꯒꯤ ꯏꯄꯥ ꯌꯨꯁꯨ ꯊꯛꯂꯔꯣꯏ ꯑꯗꯨꯒ ꯏꯆꯥꯕꯨꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯍꯜꯂꯔꯣꯏ ꯏꯄꯥꯅ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯒꯦ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯐꯤꯁꯥꯐꯣꯜ ꯑꯃꯁꯨ ꯏꯄꯥꯅ ꯂꯩꯕꯤꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯕꯁꯟꯇ ꯌꯨ ꯊꯛꯄ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯂꯝꯃꯤ ꯀꯨꯁꯨꯝꯁꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯀꯨꯁꯨꯝ ꯅꯪꯕꯨ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯎꯗꯕꯁꯦ ꯆꯍꯤ ꯑꯃ ꯎꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯦ ꯅꯪ ꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯁꯨꯛ ꯁꯛ ꯊꯤꯈ꯭ꯔꯕ ꯑꯩꯁꯦ ꯎꯅꯤꯡꯉꯤꯕ ꯍꯣ ꯅꯪꯁꯦ ꯃꯤꯅ ꯅꯁꯛ ꯊꯤ ꯍꯥꯏꯔꯁꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯄ ꯐꯖꯈ꯭ꯔꯕ ꯊꯥꯖꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯁ ꯌꯥꯝ ꯏꯀꯥꯏꯀꯣ ꯃꯤꯅ ꯇꯥꯔꯒ ꯅꯣꯛꯅꯔꯅꯤ ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯅꯨꯄꯤꯁꯦ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯊꯥꯖꯒ ꯆꯥꯡꯗꯝꯅꯩ ꯍꯥꯏꯗꯅ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯁꯅꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯗꯣ ꯅꯪꯗꯤ ꯅꯃꯥꯅ ꯍꯥꯏꯕ ꯋꯥ ꯌꯥꯝꯅ ꯏꯜꯂꯦ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯅꯪꯒꯤ ꯏꯃꯥꯅ ꯀꯥꯏꯅꯧ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯀꯥꯏꯅꯒꯗ꯭ꯔꯥ ꯀꯨꯁꯨꯝ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ ꯉꯥꯏꯈꯣꯗ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯆꯦꯜꯂꯁꯤ ꯍꯟꯗꯛꯇꯤ ꯏꯇꯥ ꯂꯛꯁꯃꯤꯒ ꯀꯤꯁꯟꯒ ꯆꯦꯜꯂꯁꯤ ꯍꯥꯏꯅꯕꯅꯦ ꯑꯗꯨꯅ ꯃꯈꯣꯏ ꯍꯥꯟꯅ ꯆꯦꯜꯂꯁꯅꯨ ꯃꯊꯪ ꯆꯍꯤꯁꯤꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯆꯦꯜꯂꯁꯦꯕ ꯈꯪꯗꯦ ꯑꯩꯗꯤ ꯉꯁꯤ ꯆꯦꯟꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯐꯨꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯗ ꯁꯨꯡꯍꯟ ꯍꯜꯂꯔꯣꯏ ꯇꯣꯝꯊꯤꯟꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤ ꯀꯨꯁꯨꯝ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯒ ꯀꯨꯁꯨꯝꯒ ꯆꯦꯟꯈꯤꯔꯝꯃꯤ ꯔꯥꯙꯤꯀꯥꯅ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯅꯨꯄꯤ ꯑꯁꯦ ꯊꯦꯡꯗ꯭ꯔꯤꯉꯩ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯎꯆꯣ ꯏꯃꯥ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯔꯒ ꯌꯥꯝ ꯍꯩꯅꯗꯦ ꯃꯁꯛ ꯑꯁꯤꯅꯦ ꯀꯨꯆꯨ ꯑꯁꯤꯅꯦ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯅꯠꯇꯦ ꯅꯪꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯤꯅꯣ ꯏꯃꯥ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯃꯍꯥꯛꯁꯦ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯍꯧꯖꯤꯛ ꯊꯤꯜꯂꯨꯔꯣ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣ ꯃꯍꯥꯛꯁꯦ ꯃꯤꯒꯤꯗꯃꯛꯇ ꯃꯁꯛ ꯊꯤꯖꯔꯒꯁꯨ ꯑꯩꯒꯤꯗꯃꯛꯇꯗꯤꯅꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯔꯤ ꯍꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯁꯦ ꯅꯪꯒꯤꯗꯃꯛꯇ ꯐꯖꯩ ꯍꯥꯏꯕ ꯅꯪꯁꯦ ꯃꯥꯅ ꯄꯣꯁꯦꯝ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯁ ꯏꯃꯥꯗꯤ ꯆꯤꯡꯅꯩꯕꯣ ꯑꯁ ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯄꯣꯁꯦꯝꯅꯣ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕꯗꯒꯤ ꯀꯣꯏꯈꯤꯕꯅꯤ ꯏꯃꯥ
kusumse masak thizarabasu mabuk jeli yam phabani imungi thabak suba nombasu yam kanbani thabak suba laknabasu mabuk jel pharagasu imadine mabu imawiba pamdi masak thimali migi mamangda imawni haigadaba yam ikaise adunane nongan jingaida thiluru ima nachabu warubiganu ai mabu thinba ngamle ai mabu thamoi sengna nuksi asi haiduna tomthin magi ka da changkhirami tomthin changkhraba matungda mama Radhika na khangani dana Radhika ai gi iti khangangi nangi nupi se numit kayani yumsida leiba ngamgani haibadu yengi asomdana kusumgi mapa basantadi machanupi chengkhriba aduda mathai nungaitaduna phamduna leirami mana thawai nungaitana leibadu uraga Lakshmi gi mama Supitana tada kaisu khaluranu ningol poklabadi mayum panba haibase masana taban asumna Radhika kusumbu mama ulba pamdragasu machanupana yadrabanina machanupabu kusumga luhongbirami nongma thaina Radhika ga tinarakpi lembina ita nangi namong nupi sidi phirol phajaba selabasu masak thibagi paknadreda aigi imaudine masak phajabnina phirol segai tukai biselabasu madine adum pai nangi na janu pase nupi thibo thokna haikhidre lembiga lakminariba nupi adunasu aduni namong nupi se onthokna su masak thikre mangondagi nangna bo hena phaje nangi namongni haibada onthokna chana khidre aina khanbada nupi asina nachanu pase posem toga phaba mal khangdreda masi pumna makse aigi laibakta amadi ichanupagi laibakta masi tho haiduna tamlamnabani o phare phare adudi ita aikhoi muk chatlage mathangda amuk thengnarasi asi haiduna lembiga mawamaga chatkirami Radhika di hanadagi mamong nupi bu pamdabadagi yamna sauningbaga mina mamong nupi bu masakthi hairakpaduda amuka hena sauninglami matam aduda kusumsu firol mayam suba loiraduna yumda khalaklami kaino firol khajiktan suba chatpabu asuk yamna thenga ibadi pukhri duda sanaraga leibro kusum kaisu khumdana firol sing adu phawrami hai firol singdo phawbo loiraga mu ising sukpa chalu ai irujage mapanda ising amta leite handakti kusum warabanina ima ising sokpadudi horen ngahak potharaba matungda chatlage karigi pothabano firol do phawbo loiraga chalu awabado khangba ngamdudi nayumda hankhru nayumda halu harasu yadi nangse onthokna nama ikaiba khangkidre nasak adu thirabanina nupa kan amtana pambidrabanina phana thina talagasu yajibanini nang mina haiba yadrabanina nungaiba taredana asi haiduna Radhika imung changkhirami kusum manemna thina tawragasu kaimta tawba ngamdana tumina aduma khangduna leirami asomdana Lakshmi na mama Subitada ima ita kusumda manemna yam thina otpi hai nahansu kaithelda thengnabada kapmanbagi rakhangde mamai mamito ipompomna ui khangdreda nata kusumase onthokna maraibak thikre piklingaidagi mamage minungsi phanglaktrabani mana yum palaga mamage minungsi phangdrabasu manemgi minungsi phanggadra hairaka aidi mado chatlaga lobirusena khalibani magi nupa tomthindi yam phai hai manadi itado yamluna tawi hai ima ma ngakta phabana yaba natene madi ayuktagi thabak suba chatpanina magi mamana magi nupibu kayamu otli haibase madi khangam masu khangi hai manasu mamada phana chai hai adubu magi mamado sugyaya de hai adudine magi manemdo aikhoi mayam changduna waraktadi yara natrabadine nata kusumdo manemna otmanbadagi phatanungda tholakpa yai hoima ita kusumdo mateng pangbirasi ado wafam pupuse kusumgi mapadadi khanghanganuko madu natragadi machanupigi khanbada leitapam amu khanglaroi Lakshmi su hoi hairami asumna numit kharani haukhirami kusum manemna otpa khangba ngamdabadagi magi nupada nupa ai yumse thadoga ipamda chakhraki ai ibana otpase khangbagi pangga leirakri ai su khangi nangse imana otpada waramgani hai aina su imase wakhal tarakadra haibani adubu mayaj ado imana maram oiraga aikhoi ni kainabudi pamde aduna imase
ꯋꯥꯈꯜ ꯇꯥꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃ ꯇꯧꯁꯤ꯫ ꯀꯔꯤ ꯊꯕꯛꯅꯣ? ꯏꯃꯥꯗꯤ ꯃꯁꯛ ꯐꯖꯕꯤ ꯃꯃꯧ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯕꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯅꯇꯥ ꯂꯛꯁꯃꯤꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯌꯨ꯫ ꯀꯝꯗꯧꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯒꯗꯕꯅꯣ? ꯂꯩꯔꯦ, ꯏꯃꯥꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯄꯥꯝꯕꯅꯤꯅ ꯃꯇꯝ ꯈꯔ ꯏꯇꯥ ꯂꯛꯁꯃꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯁꯥꯍꯜꯂꯁꯤ, ꯑꯗꯨꯁꯨ ꯌꯥꯝ ꯐꯠꯇꯕꯤ ꯃꯅꯦꯝ ꯑꯣꯠꯄꯤ ꯃꯧ ꯁꯥꯔꯒ꯫ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯁꯨ, ꯃꯗꯨ ꯇꯧꯔꯒ ꯏꯃꯥꯁꯦ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯄ ꯌꯦꯡꯁꯤ꯫ ꯑꯗꯣ ꯅꯪꯒꯤ ꯅꯇꯥ ꯂꯛꯁꯃꯤꯅ ꯌꯥꯔꯛꯀꯗ꯭ꯔꯣ? ꯌꯥꯔꯛꯀꯅꯤ, ꯑꯩ ꯍꯥꯏꯒꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯀꯨꯁꯨꯝ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯛꯁꯃꯤ ꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯊꯤꯟꯒ ꯀꯨꯁꯨꯝꯒ ꯂꯛꯁꯃꯤ ꯈꯣꯏꯗ ꯌꯧꯔꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯛꯁꯃꯤꯒꯤ ꯃꯃꯥ ꯁꯨꯕꯤꯇꯥꯅ, ꯅꯣꯏꯒꯤ ꯋꯥꯐꯝꯗꯣ ꯌꯥꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯪꯈ꯭ꯔꯕꯗꯤ? ꯏꯃꯥ, ꯈꯪꯉꯨꯏ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯃꯁꯛ ꯑꯝꯇ ꯈꯪꯅꯗꯕꯅꯤ꯫ ꯇꯣꯝꯊꯤꯟꯅ, ꯂꯛꯁꯃꯤ, ꯅꯪ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕꯗꯤ ꯑꯩꯒ ꯀꯨꯁꯨꯝꯒ ꯁꯣꯏꯗꯅ ꯀꯥꯏꯅꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯅꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯇꯕ꯭ꯔꯥ? ꯏꯃꯥ, ꯃꯁꯤꯒꯤ ꯄꯥꯝꯕꯩꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯃꯥꯗꯣ ꯋꯥꯈꯜ ꯇꯥꯅꯅꯕ ꯐꯅ ꯌꯥꯝꯅ ꯉꯥꯡꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯗꯣ ꯄꯥꯡꯂꯒꯦ꯫ ꯑꯗꯣ ꯂꯛꯁꯃꯤ, ꯋꯥꯐꯝ ꯄꯨꯝꯕꯁꯦ ꯀꯤꯁꯟꯗ ꯍꯥꯟꯅ ꯈꯪꯍꯜꯂꯨ, ꯂꯥꯟꯅ ꯂꯧꯗꯅꯕ꯫ ꯍꯣꯏ ꯏꯃꯥ, ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ꯫ ꯀꯨꯁꯨꯝꯅ, ꯑꯗꯨꯗꯤ ꯏꯇꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯀꯨꯁꯨꯝꯒ ꯇꯣꯝꯊꯤꯟꯒ ꯋꯥꯐꯝ ꯄꯨꯝꯕ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯊꯤꯟꯅ ꯂꯛꯁꯃꯤꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯔꯥꯙꯤꯀꯥꯅ, ꯏꯕꯨꯡꯉꯣ, ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯍꯥ? ꯏꯃꯧ ꯅꯨꯄꯤ ꯍꯥꯏꯕ? ꯏꯁ, ꯃꯁꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯁꯨꯝꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯃꯥꯒꯤ ꯅꯨꯄꯥꯗ, ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯀꯅꯥꯅꯣ ꯅꯪꯅ ꯄꯨꯔꯛꯏꯕ ꯅꯨꯄꯤꯁꯤꯕꯣ? ꯂꯛꯁꯃꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯇꯨꯅ, ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯅꯪꯂꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯀꯨꯁꯨꯝ ꯍꯥꯏꯕꯤ ꯃꯁꯛ ꯌꯥꯝ ꯊꯤꯕꯤꯗꯣ? ꯗꯥ ꯇꯣꯝꯊꯤꯟ, ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤꯁꯤꯕꯨ ꯅꯪꯕꯨ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯤꯅꯣ? ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯑꯁꯦꯡꯕꯗꯅ ꯍꯦꯟꯅꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯩꯁꯨꯅꯦ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯪ ꯑꯃꯨꯛ ꯂꯧꯔꯤꯕꯁꯦ꯫ ꯔꯥꯙꯤꯀꯥꯅ ꯂꯛꯁꯃꯤꯗ, ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯃꯁꯛ ꯌꯥꯝꯅ ꯊꯤꯕꯅꯤ, ꯏꯀꯥꯏꯕꯁꯨ ꯈꯪꯗꯕꯅꯤ, ꯃꯤꯅ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯕꯁꯨ ꯆꯠꯇꯕꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯂꯛꯁꯃꯤ ꯀꯧꯏ ꯏꯃꯥ꯫ ꯏꯃꯧꯒꯤ ꯃꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯉꯁꯤ꯫ ꯔꯥꯙꯤꯀꯥ, ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯔꯛꯂꯕꯁꯨ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯅꯤꯅ ꯀꯔꯤꯁꯨ ꯁꯥꯎꯗꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯂꯧꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯤ ꯇꯣꯝꯊꯤꯟꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯇꯣꯝꯊꯤꯟ ꯈꯣꯏꯗ ꯃꯧ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯛꯁꯃꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯔꯥꯙꯤꯀꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯔꯥꯙꯤꯀꯥꯗꯤ ꯃꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ, ꯏꯇꯥ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯑꯗꯣ ꯃꯧ ꯑꯍꯜꯗꯨꯗꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯣ? ꯀꯗꯥꯏꯗꯒꯤꯅꯣꯗ, ꯍꯟꯗꯤꯌꯦ, ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯕꯁꯨ ꯆꯠꯇꯦ꯫ ꯃꯥꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ꯫ ꯍꯣ, ꯄꯨꯝꯅꯃꯛꯇꯣ ꯃꯥꯒꯤ ꯃꯔꯥꯜꯅꯤ, ꯃꯥꯅ ꯃꯁꯛ ꯊꯤꯔꯝꯕꯅ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯁꯛ ꯐꯖꯔꯝꯂꯒꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯔꯛꯏꯁꯤꯕꯨ ꯄꯨꯁꯨ ꯄꯨꯔꯛꯑꯝꯃꯣꯏ꯫ ꯑꯦ, ꯅꯪꯒꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦꯍꯦ꯫ ꯑꯗꯨ ꯏꯇꯥ, ꯑꯩꯗꯤ ꯅꯣꯏꯗ ꯑꯗꯨꯝ ꯂꯥꯛꯏ, ꯅꯪꯗꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏꯗ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ꯫ ꯍꯣ, ꯅꯣꯡꯃꯅꯦ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯒ ꯍꯦꯛ ꯂꯥꯛꯀꯦ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯧꯒꯁꯨ ꯈꯪꯅꯍꯟꯒꯦ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤ ꯅꯃꯧꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯃꯁꯛ ꯐꯖꯕ ꯍꯦꯜꯂꯝꯃꯅꯤꯅꯦ꯫ ꯍꯦꯜꯂꯦ ꯍꯦꯜꯂꯦ, ꯅꯪꯒꯤ ꯅꯃꯧ ꯑꯇꯣꯝꯕꯤꯃꯨꯛ ꯐꯖꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯝꯃꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯨꯁꯨꯝꯅ ꯂꯛꯁꯃꯤꯗ, ꯏꯇꯥ, ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯏꯄꯥꯝꯗ ꯂꯩꯔꯨꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯅꯪꯒꯤ ꯅꯅꯦꯝꯄꯣꯛꯁꯦ ꯅꯩꯕ ꯍꯧꯔꯒꯦ꯫ ꯇꯣꯝꯊꯤꯟꯅ, ꯑꯗꯣ ꯏꯃꯥꯅ ꯊꯥꯖꯅꯕ ꯑꯩꯈꯣꯏꯅꯤ ꯈꯠꯅꯕ ꯁꯥꯗꯨꯅ ꯆꯠꯂꯣ꯫
Asumna Tumthinga Kusumga Mama Radhikagi mamangda kanna khanarami. Tumthinna Nang yum si thadoktu na chakro yam yengningdre. Kusum kappa sasinaraga Nang na tandrabasu chakani yum si da mikup ama phawba leningdiye. Radhika na Ho chatpikro Aikhoidi nahandagi chakro hariduni. Asumna sum kapsinaraga mapamda hankirami. Lakshmi su Kusumna chakhibadu tumina yengduna leirami. Radhika na Lakshmi da Imausidine karimta khalun haujikdine nangi nupa se nang khaki nupa oirabani nangonda yetpinaba kanasu leitrabani. Lakshmi su kemta khumdana tumina adum leirami. Asomdana Kusumgi mapa Basantana Ipadi thabak suba chatpani nongmuta phawba ichagi nakta lakpa ngamde adu nangbu yum sida chumna sum lakpro khana jainaba tawde ko. Hoi pabung khana jainaba ka sitawdi chumna sum lakpani adu pabung matam kharadi leiba yai pabunggi nakta toina sulakpa ngamdabani na. Oh layu asumna matam khara haukhirami. Radhika na mamong nupi Lakshmi da kaigino noi anidi natai nana oiraga tungan na oiridi masibu tawhaidini he. Lakshmi sankatna imagi na thaunate itai inauda panabiyu haide tungan leigera punna leiminagera imagi da kadade mina makhoigi phananaba haibiraga ngasidi nangna ne chakdom ta thong Ima ai isa nungaite kok yam chi thongba ngamoi ngasisu imana dum thong nangi isa nungaite kok chi haibudu sune haimanbagi taningdre yumsida hek lakpadagi ni haise talladine talle haina kok hai ai sune loina khangbajani ima su aina jak thongba talle khangadi aingonda haibida bida nasana khangna kok thongu yadro ibema nangse aina kharaluna tawbasida Aise nangi minai oina ururaba mali hana mau ahandudine nangumna tawri madi manim aigi seba se phajana taw aduga ne thaksi ka sinai adubu nangdi yadre aibune nangi minai oina sizinare minai ni harasu kaisu kaide. Radhika saurotuna Lakshmi bu masam phoiduna kari nangumna aibu minai haba yabro. Lakshmi so hanba laitana Radhika gi masam du phoiduna ithoraklami. Radhika Lakshmi na inthokpadu da tukhirami. Ayo khong si lekthi amale ni tawrisi. Lakshmi kaisu khumdana tumina adum yengduna leirami. Radhika na masinu pisidi pura hinjabi khangani dana horen ichanu pala aga pau tamduna nangbu tap taba makhai phuhalaga yumbasidagi tanthokhange. Lakshmi na usittana hoi hayo nachanu pa na phurani yamna Asi haidana Lakshmi imung changkhirami. Ichanupa lakta lakhisan nang khangni dana matamda Tumthinsu thabak suba chatpadagi halaklamni. Machanupa halakpadu uraga Radhika na ayo sire mamana na heduna leirambadu da Tumthinna ima kidorage ibungo imagi khongse chatpa ngamdre leithikhraba mali imadi kamaina tushiliro Hai, tusin manate. Nangi nupi hingjabi sine inbadagi tudana khongse leithikibani. Nangi nupi se yam phatte. Mama aibu minai gumna imungi thabak pumba. Ai khakta suhali. Ibunga, nangi nupi se tanthokro. Tumthin saujinaraga. Kaino imana haibiribudubo. Aigi punsi se sanapot kumna ubiruraba. Imana pamde amathiyu hairaga hekta thiba yabro. Ibunga, nangde ayuktagi thabak suba chatlaga numidang wairamda halakpanina. Nangi nupina tawrise kaimta khangam mau mana nungthil chupa tumlaga le aduga aibuna imungi thabak pumba suhangani aduga ne machin su yamna kalli imau kusunga yamna khene imau kusumdine mane maibu yamna luna tawbi ngasi dine ai mabu yam ningsingi ma leiramlabadi ai sumaina waramra ai mabu nushire mado karamda liramgani imabu namau nupi Lakshmi se masak faje haina hanadi yam pamdaini Ho haujikti ne imau masak phajabaga pamjadre pele matamda Lakshmi su imungdagi thoklaktuna nupa hanbiraba tu yengo nangi namasina aigi samphoibibagi kokse loina pomise aduga mana ibu yumsidagi tanthoknabagi damakta su tusinari ne
इस कयादा मचिन थीरिनो येंगुन हे नंगने इनबगी नत्रो आइगी खोंगसे लेथे इबसे इबुंगो नंगी नुपी से मचिन यामना थीबनी मागी वा लौरुनु से यारे इमा इमुंग द चंगसी असी हाइदुना तोमथिन ममाबु मखुत समदुना इमुंग द पुबीरामी असुमना नुमित अदुमा हौखिरामी लक्ष्मीना तोमथिनदा तोमथिन अखोइना तौरिसिबु चुमिरो नत्रका लालिरा हाइबा आई खंगदे तसेंबदि ngarangdo noimana ai samphorappadagi aina inbagi makhong leithekibani khaluraga yam nungairakje aina maram oiraga nangi namasu chatpa ngamje yam khanjilurnoda imado kaishu tawre nangna mateng pangbibagi damakta imado wakhal tagadawri adudi ai thabak suba chatlage asi haiduna tomthin thabak suba chatkirami radhika mathanta chatpa ngamdaduna phamungda pothaduna leirami lakshmina se nangi chak इंसांग सिदी चंपुट खक्ता कमाइना चाव हाइबनो चंपुट चाद्रदि कई चागे हाइबनो चंपुट चारिबसे नराइबु फरबनी यारे यारे चाका चाररोय पुथोख्रो फनदुम फारे चिंगनगा लैतबगा असी हाइदुना लक्ष्मी दो चाक अदु पुथोखिरमी ओ राधिका आइगे लाइबक सिदिको इमौ मसक फजबा पामनुबा हाइबु हौजिकति नुंगाइरि फजरे ngasi imau kusumdo yamna ningsinglai aina naba matamda mana chakado inbiduna aise hojikti yamna ningamlakti aina mabu masakti haiduna thina tawbiba ngangbiba ngasi imauna aigi seba tawbidaba matam aduda aigi imau kusumbu tathi tawoina tawbagi mahai aise hingbada kanadraban sikhibana hena pharabani असी हाइदुना राधिका मपी इराचेंदुना कपलमी माना मतोमता ngangliba kaplibadu lakshmi ma sutarami lakshmi na matomta mi singse awaba thengnajiba phawbudi wakhal tade haibaduni hojikti thabak mai phagli yumda hanba tare असी हाइदुना lakshmi du momon noklami asumna numit aduma haukhirami lakshmi na tumthen hojikti nangi ma se wakhal tarabani mayam ningamaktrabani ita kusumdusu nushirabani aduna ayumda hankrage hoi ado kemta hainadana hankragadi imana jingnaren kamai tawsige adu su chumini sumai tawrasi aikoi ni khatna ba sarasi aduga ai sawbo saraga ipamda halagi haraga chakrage hoi adu su yai ado ai chakraba matungda nangi mana soidana ita kusumda yumsida puro soidana haigani aduna nang imana madu hajiba phawbudi ita kusumda lobalakan wafam bumbase ita kusumdasu aina haikrage hoi makoi ani do hainabagi matung inna tomthinna lakshmi bu phuba sarami lakshmi su kapsina ba saraga nangna nu pani ngami haiduna kaisu leitaba maram adugi damaktabu aibu phuba ayum se thadukduna chatkaniye asi haiduna lakshmi du kapsina ba saraga mayumda hankirami radhika na phamungdagi nakhoi bu kaidonaragi ni he tomthin ibungo tomtin sa mamagi managda changlagtuna ima masigi nu bisi am phatabani mana maram oiraga ima ijabu kaina hangadawri ma mapamda hankrasana bungo madu yade nang lakshmi do amta kham ima chachakrasanu ma leiraga imungi thabak subasu nate chak tingnana bani pumnamak ase imana thokhanbani imana ijabu manghangadawri imau kusumdo yam phabani thabak subana kalip मधुसु इमाना मरम ओइरगा चटख्रे हौजिक्ति आई याम निंगमक बसे हाइदुना राधिका निंगमदना लेरमी असोमदना लक्ष्मी ना कुसुमदा वारी पुंबा लिरमी ए अदुदि तोमथिनना थबक चख्रेदि इमादि कनानि इक्सलौदोइबा नंग अदुगि दमुता केमता वागनो तोमथिनना लोइदौजनी नंगी हाइबु नंगी ननेमदुना नंगबु कौबा लाकबा मतमदो ngaइबा मधु खक्तनी इबेमा सोमददि पाबुंना ngangbना लोइरि नंसे नंगी इमुंग असिगा खतनरगा लाकबा माले हाइदना मतम खरा खांगो असुमना मतम खरा हौखिरमी राधिका वाखल खनमनबगी मसादु यामना सोलमी राधिका न मचानुपादा इबुंगो तोमथिन आई इमौ कुसुमदो मसक याम उनिंग अदुना नंग माबु कौबा चलो आई मागी मफमदा यामना लानख्रे मसी हाइदुना राधिका मपी इराचेंदुना कपलमी तोमथिनसु माना ngairappa numitto yaurakle khanduna यामना हराउजरमी असुमना तोमथिनना कुसुमबु पुरक्तुना मयुमदा हलक्लमी
ꯔꯥꯙꯤꯀꯥ ꯃꯃꯧ ꯀꯨꯁꯨꯝꯕꯨ ꯎꯕꯗ ꯍꯔꯥꯎꯕꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯂꯒ ꯂꯥꯛꯑꯣ ꯏꯅꯦꯝꯒꯤ ꯀꯨꯁꯨꯝ ꯏꯅꯦꯝꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ ꯑꯩꯗꯤꯅꯦ ꯏꯃꯧꯒꯤ ꯁꯛꯇꯝꯁꯤ ꯎꯗꯅ ꯁꯤꯔꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯏꯅꯦꯝ ꯏꯃꯧꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯏꯃꯥ ꯂꯥꯟꯗꯤ ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯂꯥꯛꯑꯕꯅꯤꯅ ꯅꯃꯧꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯃꯥꯒꯤ ꯑꯅꯥꯕ ꯁꯣꯏꯗꯅ ꯐꯍꯜꯂꯗꯝꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯅ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯃꯅꯦꯝꯕꯨ ꯁꯪꯂꯝꯃꯤ ꯑꯁꯨꯝꯅ ꯀꯨꯁꯨꯝꯅ ꯃꯅꯦꯝ ꯔꯥꯙꯤꯀꯥꯕꯨ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ ꯔꯥꯙꯤꯀꯥꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯕꯤꯕꯗꯒꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯆꯠꯄ ꯉꯝꯂꯝꯃꯤ ꯂꯦꯝꯕꯤꯅ ꯔꯥꯙꯤꯀꯥꯗ ꯏꯇꯥ ꯅꯪꯒꯤ ꯈꯣꯡꯗꯨꯕꯨ ꯐꯔꯕ꯭ꯔꯣ ꯏꯃꯧ ꯀꯨꯁꯨꯝꯅ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯕꯤꯕꯗꯒꯤ ꯈꯪꯐ ꯐꯈ꯭ꯔꯦ ꯅꯃꯧ ꯀꯨꯁꯨꯝꯁꯤꯗꯤꯅꯦ ꯃꯁꯛ ꯊꯤꯕꯒꯤ ꯋꯥꯅꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯥꯗꯤ ꯀꯟꯈ꯭ꯔꯕꯖꯥꯠꯅꯤ ꯀꯅꯥꯅ ꯏꯃꯧꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯕꯅꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯃꯧꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯂꯩꯇꯦ ꯂꯦꯝꯕꯤ ꯅꯣꯛꯂꯒ ꯃꯤꯁꯤꯡꯁꯦ ꯊꯤꯔꯕꯁꯨ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯄꯨꯝꯅꯃꯛ ꯐꯖꯕꯅꯤ ꯑꯗꯨꯗꯤ ꯏꯇꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯁꯨꯝꯅ ꯏꯃꯥ ꯉꯁꯤꯗꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ ꯐꯤꯔꯣꯜ ꯂꯩꯔꯨꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯅꯪꯕꯨ ꯁꯦꯜ ꯀꯌꯥ ꯌꯥꯎꯒꯦꯅꯦ ꯏꯃꯥꯗ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯁꯤ ꯂꯧꯁꯤꯜꯂꯨ ꯌꯥꯔꯅꯤꯌꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕꯁꯤꯅ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤ ꯍꯩ ꯂꯧꯁꯤꯜꯂꯨꯁꯤ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯧꯁꯤ ꯀꯨꯁꯨꯝ ꯃꯅꯦꯝꯅ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯨ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯔꯥꯙꯤꯀꯥꯗꯨ ꯃꯃꯧ ꯅꯨꯄꯤ ꯀꯨꯁꯨꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ